ngarang Tuesday numita Saudi Arabia gi Crown Mohammed bin Salman na chair tawraga Gulf Cooperation Council gi consultative meeting ama Jeddah da pangthokre. Handak pangthoiba meeting se tha ani gi mamang da hogiba Iran war dagi Gulf leaders singi marakta hakthengnan unabase sina ahanbane. Iran war gi manungda Gulf Cooperation Council gi state sing da mang takiba sigi matang da ayambana inage. US ka samnaba farm sing civilian infrastructure military installation sing lansida Iran na target tawduna mang takhangiba mayam sing dusu phongdoknagi. April gi tang nipan da US amasung Iran gi marakta ceasefire tawnagraju Gulf region da leiriba country sing gi capital sing da hojikso awabagi phibam mayoknari. US Iran gi toksina permanent toiba solution deal ama puraktri bhaudi hariba awabase mayoknadana sum leigini hairi. GCC gi country sing maming oina palabada Bahrain, Kuwait, Oman, Qatar, Saudi Arabia amasung United Arab Emirates moina maru oina harise Prithvi gi thau amadi liquefied natural gas puthok pusin gi saruk manga thokpagi ama oiriba yamna maru oiba Strait of Hormuz se lan thoktringay peacetime gi matamda laina lanthok lansin yabado adumaina reopen togadabani aduga permanent oiba long term agreement ama purakadabani haina phongdoknagi aduga atopa yam nungaiba pawamna Trump na German gi chancellor Friedrich Merz se lauthat khre hari karigi matang da lauthat khre no haikanda United States ka Israel gana Iran da attack tawgi matang da pamdaba yaningdaba wafam phongdokubagi Trump na lauthat khibane hari mamang da Trump na yam toina haigibale European amasung NATO gi alliance singna America na Iran gi mathakta chathariba operation se back tobiyo haidana request torobada ayamba country singna si conflict sigi matang da yausan ningdabagi wa phongdorakhibane adugi matungdagi Trump na NATO dagi maning kitang hanbagi wa ngangiba adugi maraktuda thokiba thodokne mamang da German gi chancellor Friedrich Merz na Iran na nuclear power paibasi ke sukaide da it's okay for Iran to have a nuclear weapon gana haiba malaiba male adaida Trump na he doesn't know what he's talking about if Iran had nuclear weapons Iran nuclear weapon paigi tagadi the whole world would be held hostage sumaina Trump na magi social media de iraga thagaleema adugi makha tabada Trump na harise hojik aina Iran ga karigumba khara tawri masi prithvi gi lebak mayam singna aduga lebak singi president singna matam kuina gi mamang dagi tawgadaba thabak amani adubu German gi oina de asigumba thabak se yamna likna tawi sen thumgi phibam do oibe ai natraga to pahiram amade oibe ai adubu German na prithvi gi oina lebak singna tominagadaba responsibility da yamna likna tawre sine Trump na haije adu bawda German haiba lebak se US amasung Israel gi yamna nungsiba chanaba yamna loyal oiba ally ama oiri haina phongdoki maraksida German gi chancellor gi site gi mok yamna gyan tana wa khara phongdore madudi sigumba makhal gi yamna conflicting oiba situation sida America na changsaloi you have to get out again changsaluroga su amuk thorakadabane ba akhona mamang da thengnagiba event mayam amada masigi mangjaba mayam ama thengnagre khudam moina pallabada we saw that very painfully in Afghanistan for 20 years sahi kunmuk Afghan gi landuna maram orakanda yamna wana tagibado akhoina ugre then we saw in Iraq dasu ugre sigumba khudam mayam ama leira bawda yamna conflict oiba situation da changsan bagi apamba leiri si karigino thorakadobuni sini Merz na hairish masangda lana maram oraga Strait of Hormuz da prolonged blockade ama tawraga lakpasina Iran gi export yadrabanina magi attention je northern side ta shift tawr e haibagi article ama Al Jazeera da thengnare Gulf region da di shipping lanes sing disrupt tawrabanina oil export tawda khutong chadrabanina Tehran na hujik thameba meeting se Gulf lom da depend tawbase war manungi oina khitang handaraga Caspian Sea rom da Caspian port sing phawraga rain lambi do oina Russia yobagi network kama semgatnaba kanna honare yeba mase handak
Iran gi foreign minister Abbas Araghchi na Russia da chalaga St Petersburg ta Russia gi president Vladimir Putin ga unagiba amana amagi mateng pangnaba lebagani makse tana thanaba yadaba mari leina yadana yanagiba thorang duga mari leina na lokhalakba khongthang amane Iran ga Russia ga gi economic relations se mamang da leiramba relation dagi 2018 gi matam dagi yam deep oina yam close oina tai tawgreba masigi maram se khoina khangba yabadi America ga Iran ga 2015 da nuclear deal ama sign tawne nuclear proliferation gi on peaceful purpose ki damakta adubo America na 2018 da hairiba nuclear deal sidagi withdraw tawgibana maram oraga Tehran gi mathakta no sanction mayam ama tawsaleba madudagi Tehran gi maikai se west lomdagi onthora kandaida northern side lomda habadi Russia romda depend tawbugi lambi sida changsalakibana 2018 gi matamdagi di Russia Iran relation se yamna deep oina changsingreba adugi su mathakta 2022 da Russia na Ukraine gi mathakta full scale war chathaba sigi matungdagi di Russia amadi Iran haiba country ani se western financial system ga pura katop tawgre aduna maram orakanda lebak ani sina alternative system ama thirakpada western gi payment system je nataba non western trade corridors to give goods energy and money flowing haiba pandam sidaida anoba lambi ama semgat minagibane hoji gi oina ani sigi trade relations se agricultural products sing da dominate tawe especially wheat gumba, barley gumba, corn, adagi machinery, metals, timber, fertilizer, and industrial inputs. Sigumba sing sidaida anigi trade relations lay. Aduga Tehran su Russia da low cost sahid drone sing supply taweba. Madu karma matam da sinagi Russia na update tawrakanda Ukraine gi war da yamna toina sizinaba khulai ama oigi. 2024 da Russia Iran gi trade turnover se $4.8 billion yogre sidagi su hena growth lakhini hedana Russia gi energy minister Sergey Sivilov na intergovernmental commission on trade and economic cooperation between Moscow and Tehran da su phongdo ki baneba 2024 dagi 25 hogi matamda bilateral trade se 16% increase tawgreba aduba experts singna haibagi matungina adiyamna trade relationship increase tawtagasu Iran ga China gi marakta leiriba trade relation atopa Gulf countries singa tawriba lalitigi thabak se Russia na mahut pulap sinbadi yaghiroe aduna lakadoriba sahi singda Iran ga western countries singa gi relation se hena phasilaktaba thok targadi west gi north lomda magi interest ship torokpase sina Iran gi economy da kayam secure oiba ngamgadage haibado makha tarakpa chahi singda yengba darkar oiri simi